Akashbani Imphal Maibam Dwijamani na pau pazari ahanbada maruoiba pau High Court of Jammu Kashmir amasung Ladakh ki Chief Justice N Kotisor Singh Supreme Court ki judge oina hapkhre Security Force na ngasi ayuk molting sam khulda thibo magi thabuk sathabada khuzu kholai kaya marum phare Manipur da Bhagavan Jagannath ki kang singbi ki thoram purna jatra pangthoktuna ngasi loisinkhre Lanai ki lam amadi forest ki area nataba mafam singdagi nung lengoi amadi leibak na singba puthorakpada sada manga transit fee lawragani hairi amasung Jammu Kashmir ki Doda jila da terrorist singa nongmai kapna bagi thodokta phibam thina sokhiba security personnel manga tu ngasi lekhidre High Court of Jammu Kashmir amasung Ladakh ki Chief Justice N Kotisor Singh amasung Madras High Court ki Judge R Mahadevan bu Supreme Court ki Judge oina hapkhre Kendra ki Law and Justice Raja Mantri Arjun Ram Meghawal na makhoi ani bu khwaidagi makok thongba court asigi judge oina khalli haina lauthokibani masiga loina Supreme Court ki hojik judge kunthra mari leire Justice Kotisor asi Manipur ki oina Supreme Court ki judge oiba ahan bani English inga machamapan humpu humdoi ki March amada Imphal ki uripok to pokiba Justice Nongmai Kapum Kotisor Manipur Sarkar ki Advocate General oina thaupuram ki English inga machamapan Manipur tarukta Bar Council of Delhi ki makhada Advocate oina thabak tawba hauram ki English inga ni tarani thoi ki November tareta Guwahati High Court ki judge oina wasak loduna thabak taw ki Maduki tungda High Court of Manipur ki Chief Justice oina su thabak tawram ki English inga ni kulumdoi ki February thadagi Jammu Kashmir amasung Ladakh High Court ki Chief Justice oina thabak puduna lakhi Kunthra taret suba Assam Rifles Kaksing Police Commando amasung Sognu Police Station ki kangbu amana ngasi ayuk Sognu Police Station ki manung sanba mol ting sam khulda thibu ki thabak sathabada khuzu khulai kaya marum phanglai Police tagi phangba pauna hai thibu ki thabak adu ngasi ayuk pung 10 minute ni phumanga dagi ayuk pung 12 minute yakhai manga phawba sathaki maduda local made rifle ama bufeng handset ani Chinese hand grenade ama lethot shell ama pistol ki magazine ama 9mm ki ahang ba tokning taramari insas rifle ki tokning taret pumpi launcher ani yauri Amaromda Imphal West District Police na Lamsang PS ki manung sanba Panchayat Ghar Relief ke manakta leiba Kangsup Singkhong ta ngasi nongalamdai angan ba yukta thibom ki thabuk sathakre maduda lanmini sizinaba helmet taramathoi camouflage khongrau tara jungle boot taramathoi bullet proof jacket cover taruk mobile handset taruk KCP People's War Group ki demand letter ama Manipur Police Commando ne sizinaba kangla sa yekpa base na singba phagat pangamkhi mi phabagi paudi leite Manipur Sarkar ki Haksal Bibag Hairi Doctor ki ayaba yaudana Mephen Termin Hidak Pharmacy singna yon bayaroi Haksal Bibag ki Drug Control Administration ki Drug Inspector Y Ronel Singna thadorok pacherol manhai Raisa sid hauzik Mephen Termin Hairi behidagasi marilene ba doctor singi prescription yaudana yon bathengnare Gym Center kharasu hidagasi paksane seasonary Doctor ki ayaba yaudana hidagasi seasonabana naha singi Haksal da sauna solakani Registrar Tauroba Medical Practitioner amagi ayaba yaudana Mephentermin hariba hidagasi leiba musung yon bayaroi kanagumane hidagasi yolamba tarabadi ain gi oiba thabak lokakani haina serolatuna makhatari Manipur da hojik thogliba irang asina maram moiduna Thobal jila gi tongan ba mafam singda hangliba relief camp singda leriba miyoi singna makhoi gi lam singi akupa marol Thobal jila gi deputy commissioner gi office da tha asigi kunthra mathoi phawbada thajalakadabani hairi Lamgi akupa marol singado website thobal.nic.in da thajalakpasu yagani relief camp ta leriba mayo singna makhoi gi relief camp ke nodal officer singda thajinbasu yagani masi Thobal jila gi deputy commissioner na thokpa cherolama da haibani tabiriba pawasi Akashbani Imphal dagini Manipur da Bhagavan Jagannath ki kang singbi ki thoram purna jatra pangthoktuna ngasi loisinkhre kumsi saigi oinadi raisa sigi hojik oiriba phibam masigi yengduna ratha jatra gi thoram sing mausagum paksana pangthoknatre adumainamak Imphal gi palace compound leiba Sri Sri Govindaji mandir dadi kang singbi ki thoram ngasi pangthokhi Bhagavan Jagannath mayambung ibungo Balabhadra masung masan ibema Subhadra ohumna rota tongduna bhakta singna kang singki
Bisnupur Zilla dasu Nithau Kongi Gopinath amadi Radha Mandopki waina rise asigi wari ba phibam masina maram oiraga maming tegi waina kangi thorom pangthokhi ICAR linkat khibagi marbudra taruk subak komona masung technology numit ki palan thorom ngasi Imphal gi lamphel patal leiba ICAR Regional Center Northeastern Hill Region Manipur Center da pangthokrai Thoromadu da Rise ki Agriculture Vibhag ki Commissioner R.K. Dinesh, Horticulture amasung Soil Conservation ki Director K. Devadatta Sharma, Agriculture Vibhag ki Deputy Director A.K. Sitaranjan, ICAR Manipur Center ki Hani ki Principal Scientist Dr. I. Megachandran Singh Bamiyoy kyana saru yakhi. Thoromadu ka mari lenuna R.K. Dinesh na hai Manipur asi mapal lam ka yangdaru bada ising nusit ki phipam ningthina phaba ka hena ingdaba amasung ka hena sadaba mafam amani. Lamdam asigi miyamna suba nomada mai onsenduna chinjakta mipal tangdaba lamdam ama ohel si haiki. Horticulture and Soil Conservation ki Director K. Devadatta Sharma hai ICAR Manipur na rise asita piriba khudol asi singthani ngai ni. Sathok yamna leiba saghau gi anoba variety ama ICAR na puthorakpa asi lamdam asigi oinadi yamna leibak phabani. Thoromadu ka mari lenuna lau singu ka mari lena bamaru marang khuzu kholain singbasu lomi singdi yanthoki. Lomi singa baiganik singa wari watai sanabigi thoram amasu pangthokhi. Muslim Students Development Organization Sangha Yungpham na senduna class 10 amasung 12 ki parikha da mark wangna phangduna pass toroklaba mahiroi sing taram na oktuna pungning thogatkhre. Sangha Yungpham Community Hall da pangthoki ba thoram maduda Manipur gi Outer MP Alfred Kangam Arthur Khangabok Kendra gi MLA Surja Kumar Okram na singba maroi ba miyoi kyana saru yakhi. Thormaduga mari lenuna MP Alfred Kangam Arthur hai Mairoi Singh lamdam asigi tungi laibak lepadoriba yumbirel ngaktani Mairoi Singh na khangba kanba madi miyoiba khudingmak pu nungsiba ngamagi gun selaba matamda mari bak pusu nungsiba ngamgani magna hai Because society habisi toppers na shemba society nati community na shembani everybody third divisioners second divisioners first divisioners letter mark holders toppers mayam punsit pakandada society haina lakpani ekhoina topper mari manga taruk tarek da jam wang na thandak pigraga lem hauriba 98% commoners like you and me ekhoi gumba commoners hindudadi substandard second class citizens type ta torogo matamda society si manipur ki hujik phibam leiri bisi adunani tholeise yam thakat ine yam hanawe angang singna Fajana tamduna mi weba habisi society de mi afaba oina bagi damakta direct afaba tamni Manipur Sarkar na allocation rule lisingani mapan semdok kibaga loinana forest area amasung forest nataba area singda nung lengoi leibak na singba minor mineral sing puthok pasin tobagi thabak sing forest bibag na yengsilagani Central Forest Division Imphal gi DFO na thokpa office memorandum man hai forest nataba area singda tax khomba transit pass fee loba yauna Manipur Forest Rules lisingani kun mathoi ne piriba sana kanglon sing ningthina thabak to onthokna ba mari lena ba range forest officer sing amadi field thabak to riba staff sing na honagadabani Revenue station sing amadi mobile bid office sing na certificate of origin sing ningthina sek togodabani hairi Manipur Forest Rules ki makhada mari lena ba DFO singna piba certificate of origin puthorak lagadi lanai gi lam amadi forest ki area nataba mafam sing degi puthorak ba nung lengoi amadi leibak na singba minor mineral sing adu sada manga transit fee loragani hairi certificate yaudana minor mineral sing puramba gari sing ain gi matungina thabak lokatkani hairi Imphal da numit khudingi phongba naharol gi thodang pau segi editor khoirom loya lakpagi Kontha Khabam Lai Harau Phamda Leiba Masagi Mayumda Sakang Dabasing Numi Kapsinduna Kihan Kangalambagi Thong Adubu All Manipur Working Journalists Union Amasung Editors Guild Manipurna Yaling the Bafungtoragli Serola Mada Thodok Adogi Matang da Amzu Amasung EZMG Atuba Mipama Mangasinungtil Manipur Press Club the Pangtuna Thodok Adubu Yaling the Bafungtoki Amasung Thodok Adogi Matang da Sarkana Tigatuna Senaba Muyosing Paduna Serak Bibini Bataksin Ki Serola Sina Makatan Hai Pau Pombuga Marilene Wafam gi Matangda Marilene editor gi Matakta Tabak Lokatringi Mamangda Amzu Natraga EZM the Hana Pau Paunabi Hainasu Apil Torakli Chief Medical Officer Imphal Isna Community Recreation Center Kam Library Ningthau Khonga Kusamnaduna Ngasi Imphal Is ki Basikong Kitna Panung Community Hall da Lemna Laing Bagi Kema Mapangthokre
Kem aduda miyoi marifu marirom layeng ki amasung lemna hidak langtak singsu yentokhi. Ngasi kem aduda miyoi nipum doidi unsaga marilena ba laina naramba thenaki hairi. Imphal ki Thangal Bazar MG Avenue Daleramba Punjab National Bank Imphal branch ngarang dagi sangai paruda hongkre. Office hongbagi pangthokiba thoromda Imphal West ki SP Khetri Mayum Sivakanta amasung Imphal West Adaksha R ki Taruni saruk yakhi. Assam Rifles na North Skill and Entrepreneurship Development Foundation ga khusam naduna satharakiba numit nifu mangani gi oiba skill development program ngasi Surasanpur Jila da loisin khre. Zone amadagi hokiba training program asida Jila asigi naha humpurom na saruk yakhi. Program asi Assam Rifles na Rise asigi naha singbu hena sakti pineba madi makhoi gi senbit lon phagarhana bagi pandamda pangthokpani hairi. Indian Air Force na Agni Bir scheme gi makada lanmi oiningba naha singdagi darkas kauri. Thawa yawba candidate singna tha asigi kunipan phawgi manungda online gi khuthangda register tawgadabani. Candidate singna makhoi gi akupa warol sing adu agnipadbayu.cdac.in da pisinba yagani hairi. Lamlong Thongkhong Artificial Turf Ground Sathariba Ahumsuba Ampha Cup ki ngasi sanaki bal league match singda Eastern Sporting Union na 11 Star Sporting Union akam patpu panjul amasuinoda aduga All Moirang Football Association na Imphal FA bu panjul ani suinoda thoikre. District Sports Association Kaksing ki ground Sathariba 2nd Division Football League lisingani kunmari ki ngasi sanaki bu match ta UCC Kaksing na SRDC Kaksing bu panjul ani suinoda thoiki. Assam Rifles na Surasanpur Jila ki Torbung Khulda friendly volleyball match samangasi pangthokre. Match aduda akoibada leiba khul singi naha kaya na saruk yakhi. Toromduga mari lenena sana khonabagi polam sing yanthokhi. Akashbani Imphal dagi pau tabiri. Jammu Kashmir ki Doda Jila da ngarang numidang khulai matik sana pairaba terrorist singa nongmai kapnabagi thodokta phibam thina sokhiba officer ama masung SOG jawan ama yauna security miyoi manga adu ngasi leikhidre. Aikogi Jammu Paumin Hai Kuthona Bagi Thodok Adu Rashtriya Rifles amasung Jammu Kashmir Police ki Special Operations Group na mafam aduda thibu humbagi thabak sathanaba sangsilubada terroristing aduna nongmai kapthorakibani. Mafam aduda terroristing lotuna leire haibagi akangnaba paw ma phangbadagi security forcing adu sangsinkibani. Makhoina lekhidabada ngaksel mantri Rajnath Singh na thamoi sokna awaba phangthokre. Social media da thagatpa warol amada mantri na hai terrorism gi mayokta leptana operation chathari amasung Bharat lanmina terrorism bu mapung phana muthatuna mafam aduda shanti hanjalana bahonari. Maharashtra ki Mumbai Pune Expressway da bus amaga tractor amaga thingjanabada yamdrabada miyoi manga sire miyoi nifuni thoi hena asoka panangkhre. Kendra ki mapal thoram mantri Dr. S. Joy Shankar numineni ki khongsat da Mauritius ta thungkhrai. Ma ki khongsat manungda mantri na leibak adu ki pradhan mantri Pravin Jagannath ka unagani amadi leibak ani ki oiwa wafam kaya ki matang da wari sanagani. Mahag na leibak adu ki atay lusingba kaya ka su unagani. Mapal thoram mantraloin hai Dr. Joy Shankar ki khongsat asina Bharat amasung Mauritius leibak ani ki mari hena phagalalagani. Mantraloin hai khongsat asi leibak asigi yumthang na bada ahanba haiba thousal ki makhada satpani. Niti Aayog ki Vice Chairman Suman Berin Hairi Bharat na Sustainable Development Goals sing phangnabagitamak physical amasung digital infrastructure sing mapung phana lehena bahonari. Kendra ki Mantri Jyotiraditya Sindhya na telecom stakeholders singi consultative platform ama semna ba thabak paikat pahore. Masiga mari lenena stakeholders advisory committee taruk su semle. Need parikha ki question paper leak oibagi case ka mari lenena ngarang numidang Hazari Baki guest house amadagi miyoi amasu CBI na phare. Masiga lenena case asiga mari lenena Hazari Bagtagi phaba migi masing manga sure. Aroibada maroiba pawamu. High Court of Jammu Kashmir amasung Ladakh ki Chief Justice and Koti Sorsing Supreme Court ki judge oina hapkhre. Security force na ngasi ayuk molting sam khulda thibu humbagi thabak sathabada khuzu khulai ke amurum phare. Manipur da Bhagavan Jagannath ki kang singbi thoram purna jatra pangthoktuna ngasi loisin khrai. Lanai gi lam amadi forest ki area nataba mafam singdagi nung lengoi amadi leibak na singba puthorakpada sada manga transit fee lawragani hairi. Amasung Jammu Kashmir ki Doda Jila da terrorist singa nongmai kapna baki thodokta phibam thina soki ba security personnel manga adu ngasi leikhidre. Pauloi jare.